Akasvani Imphal Wahengbam Washington na pau pajari ahanbada maruiba pau Bisnupur jilagi khojuman tabida haukiba hingda laikhidraba miyoi ahumgi maphamda Mukhyamantri Nongthambam Biren Singh yauna lusingba kaya na ikai khumnaba utkre haukiba pungni phuni banda raijasigi mapham kharada thokdok khara thokhiba natana jila ayambada mahausagi phibam hanjile haina raija police na hairi Imphal West amasung Imphal East ki waina hayang ayuk pung 5 dagi numidang wairam pung 6 phawba curfew komthokani Personnel Public Grievances Law and Justice ki Parliamentary Standing Committee na hayang Uniform Civil Code ki matangda mifam pangthokani amasung haukiba sahi mapalda awang nokpok lamdamda lakhiba awonba sing utpa Pulbadoi Conclave Kendra ki Science amasung Technology Raija Mantri Dr. Jitendra Singh na Guwahati da hawdokre Bisnupur jilagi khojuman tabida haukiba hingda masak khangdaba singna nongmai kalokada khul ngakpa miyoi ahum laikhidre aikoi gi Bisnupur pawmina police ki paw palladuna hai miyoi ahum adu haukiba hing nongai matung minute 10 rom chatpada masak khangdaba kulai paiba singna khulladu ngakliba khunja singi bunker da nongmai kapsilakpada laikhidabani bunker adudagi nongmai anisu masak khangdaba singaduna pukhre hairi Khoisau naraba mafam aduki miyamna khojuman tabi amadi laingang gi lona badalai be yum kharasu mai thaduna mangata thokhankhre tungda mafam aduda ahenba security ki kangbu changchinduna thihumbagi thabak chathaki hairi nongmai kapnabagi thokdok aduda laikhidraba miyoi ahum adugi haksang MLA Sanasam p.m Manipuri gi yumda miyamna poraktuna thamki tungda Mukhyamantri Nongthambam Biren Singh Works Mantri Govindas Konthaujam amasung MLA Thongam Santisu Sri Premchandra gi yumda laktuna laikhidraba miyoi sing adugi maphamda ikai khumnaba utki Manipurda haukiba pungni phuni panda mapham kharada nongmai kappa amadi miyamgi ihau sangsilakpagi thokdok thokpaga loinana ungkhatnaba phibam lei adumoinamak jila ayambadadi mahausagi phibam hanjile haina raija police ki control room na thokpa cherolamana hairi haukiba pung kunmari da state police amasung central force na singa masung tampaki jila singi irang leiba mafam singda thihumbagi thabak chathaki Bisnupur jilagi khojuman tabida miyoi ahum laikhidaba mafam adudasu police na thihumbagi thabak chathaki amasung nomai paiba sakhangdaba sing adu takthokki Seroladuna makata na hai raija sigi singa masung tampaki tongan bejila singda check post samatara ni palom thamki amasung ain kaiba thabak tawa miyoi chani tara taret faki National Highway kuntra tareta gari singa soyangam yaudana chalhan bayana ba security convoy thambaga loinena irang thokan mapang kudingmakta kan bangaksel thorang lokhali haukiba pung kunmari asida nongmai ahum amasung bom taruk lokhat pangamki Tonga Taja Bidanaba appeal Tobaga loinena Raija Sida Mahusagi Tangdu Laitaba Pibam Porakpada Miam na Pibi Apatengbang Pibi Nabasu Seroladuna Hairi Social Justice Organization Sinduna Ngasi New Delhi gi KG Makta National Committee Goiba Mipama Pangtokre Delhi de Laiba Madil Aibakasi Goiba Organization Karagi Lusingba Singa Saruk Yakiba Mipamaduda Manipurda Hojik Oiriba Pibam Masigi Matangda Sukhanaki Mipamaduda Saruk Yakiba RPI Athuwalegi National Secretary Mahesor Thongnaujam na Manipur gi irang asi kamdongna horakkibano haibadugi matangda sandokna ngangki mangna hai handaki irang asi Manipur thugaina ba mangjongna na thorang tawraga thokhanbani masi Manipur khaktagi oiba issue nate laibak pumbagi issue ni mifam asina Haujik thokliba irang asigi achumba pawdam laibak asigi mafam khudingmakta khanganbaga loinana masi kokhanaba kendra sarkarna chapchaba thodang launaba taksinba ngamlagani hainasu Sri Mahesorna makata ki mahangna hai hada thoib irang si kumain thokpano mi kharana community ani gi irang ne khanba khar yauri haidi media da khaibadun wahaiduna haitare duga amana kamda CST dagi tholaki potni hai pose mayam bharat bharsada loina khangbam change si adudagi torok natte si mamang dagi pre plan ni haibase bharat bharsagi mi pum khudi makta khangbam thoi si community ani gi irang su natte si mamang dagi pre plan warni masi Manipur thugaina ba separate administration ama phangaga adugi issue ni haibase bharat bharsada laiba mi pum khudi makta khangan Tengnopal jilagi Moregi combined force in a Kadkiba, Nupa Humamadi mentally retarded or Rebinupiama, Ngarang,
Committee for Peace and Social Harmony Kakching Headquarters ta Khuchinarakre Nupa ahumadu Manipura me ahumda irang hek hobadagi Myanmar da changjapam logduna lairakibani aduga nupi aduna Tengnokpal jila gi border da lairambani hairi Committee asna makoibu Indoor Stadium Kakching da hangba relief camp ta changjapam piraba matungda makoi marimak imung manugi miyoisingda Khuchinakre hairi Tabiriba pawasi Akashvani Imphal dagini Imphal West amasung Imphal East jilada hayang ayuk pung mga dagi numidang wayang pung taruk pawba curfew komtokani Kakching jilagi oina hayang ayuk pung mga dagi numidang wayang pung mga pawba curfew komtokani adubu serau dadi curfew komtokloi Bisnupur jilagi oina hayang ayuk pung mga dagi nungtil pung mga pawba curfew komtokani Thogbal jiladana hayang ayuk pung mga dagi numidang pung nipan pawba curfew komtokani hairi Congress Lusingba Rahul Gandhi na gari tongduna Churachandpur chatpagi ayaba mangjongna na piramlaga amuk chatpa yaroi haina thingjin kibagi thawang adubu Manipur Pradesh Congress Committee na yaning da bopongdokli Imphal ge Congress Bhavan da paumisinga unabada Manipur Pradesh Congress Committee gi Vice President Harishor Goswami na Rahul Gandhi na raija sida lakpada miyam na taram na oktanaba BJP na mangjongna na thawrang paikhatli haina maral sekhi Adumoinamak adugumba thawang adu mai pak pangam kide miyam na Sri Rahul bu sagat pagaloina na harau tayam na oki haina Sri Goswami na haiki Sri Birendra taseng na pham thadokpa pamlabadi mahaki pham thadokpa gi cherol adu email natraga tai pambai singi khuthangda pisilamba yabani haina su mangna makha takhi Manipur thokliba irang asi tha ani phajilaklaba phawbada Kendra Sarkar na loisinaba honadriba asi laibak thibani haina Manipur Muslim Welfare Organization ki President Baboi Korimayum na hairi Imphal gi hata da leba organization asi ki office tanga si pangthokkiba pawgi mifam amada Sri Baboi na hai irang asina maram oiduna mara leijadaba miyoi kya sikre masigi sumatakta miyoi kaya ama lanjen duna relief camp singda changjapam logduna leiri Mahiroi kaya mahi tamba pangdana leiri masida Pradhan Mantri Narendra Modi na wafam ama phawa phongdoktana tumina leisinba sibusu mahangna pendaba phongdokhi Manipur thokliba irang asi tha ani phajilaklaba phawbada masibu loisilhanaba sarkar na thabak amata paikhatte haiba wafam yauna atai dabi kaya taksinduna ngasi chu mafam kaya da wakat mifam chathaki Young Development Union Club Wangoi gi makada laikai manga gi club sing maira paibi amadi mahiroi sing ngasi Wangoi Bazar Community Hall da wakat mifam pangthokre Progressive Youth Development Association amadi Women Welfare Association kwa kethel thongnaujam laikai sagol banna Manipur Sarkar na thuba matamda waroisin poraktuna lamdam sida tangdu laitaba phibam laihan biu hairi Sekmai Kendra masung lamsang Kendra gi loijing loya da kundariba kulsing ngakpi senbinaba Manipur State Force Battalion gi permanent post ama thambiu haina taksilladuna ngasi Kendra ani sida paksana wakat mifam chathakre Raija sigi irang na maram oiduna mayum thadoktuna laklaga relief camp singda changjapam logduna leiriba miyoi singda tengbang gi polam sing leptana pinari hiang thang palag Youth Development Club Maitai Pangal gi miyoi singna hiang thangda leba Kamakhya Pyamton College da hangliba relief camp tangasi chana thangnaba polam kaya pibaga loinana lamdam sigi phurup khuding mangna nungsi chanana leiminana ba appeal tawkhre Divine Light Club amadi langthabal kunja mayai lekai maya paibine sungasi sugnu serau amadi pangal tabidagi lanjelaktuna relief camp ta leiba miyoi singda chana thangna polam sing tengbang oina pikre amaromda Forum for ex-Delhi students na sinduna ngasi Rims ki blood bank ta I dan tawbagi camp ama pangthokre raija sigi haujik thoklibe hingsa gi thokdok singa sida asok apan nanglaba singda mateng kharadang oiraba chupi na bagi pandamda pangthokkiba camp aduda Manipur gi Chief Secretary oiramba O Nabakesor thabakta gi potharaba Manipur Police ki IG E Priyokumar amadi forum gi member kunthra romna I dan tawki Imphal Jiribam Helicopter service ki bhara asi misa mamana puthokpa ngamba senpham oidabana Jiribam gi miyam chathok chasin da chauna khudong chadaba mayok na hale haina Maitai Convention Jiri gi General Secretary Wangkhaimim Dinesh na hairi Aikoi Jiribam paumiga unabada Sri Dinesh na hai Manipur thokliba irang asina maram oiduna National Highway Kuntrataret Imphal Jiribam lambida miyam na soyangam yaudana ningtamna chataba ngamdabana helicopter service asi yamnamak tangai phadaba ama oiri
अदुबु जिरबामदगी इम्फाल फावबा हेलीकॉप्टर तोंदुना चटपगी भाड़ा असि यामनबना मियामना लाइन चथोक चचिन तौबा ngamdri मरी लैनबसिंगना थुबा मतमदा हिरम मसिगी मतंगदा मिजेंग चंगबिदुना मियामगी खुदोंचानबा थबक पाइखतपियु हाइनसु श्री दिनेशना हाइरी Hong की क्वीन एलिजाबेथ स्टेडियम दा ममांग थागी कुनमरी दा पांगथोखिबा एशियन अफ्रीकन पैसिफिक क्लासिक एंड इक्विप पावर लिफ्टिंग एंड बेंच प्रेस चैंपियनशिप दा गोल्ड मेडल लौरखरबा गाइडुलुंग पानमैबु ताराम ओकपगी थौरम अमंगासी कांगपोकपी जिलागी पोंगलिंगलोंग खुलदा पांगथोखरे आकाशवाणी इम्फालदगी पाउ ताबिरी Personnel Public Grievances Law and Justice की Parliamentary Standing Committee ना हयेंग Uniform Civil Court UCC की मतंगदा मिफम अमा पांगथोक्तुना खनगनी बीजेपी की राज्य सभा सदस्य सुनील मोदी ना लुसिंगबा कमिटी असिना हाई पैनल असिना वाफम असिगी मतंगदा मरी लैनबा पुनमकी मोट लौगनी मांगना हाई पैनल असिदा राजनीति दल पुनमकी सदस्यसिंग यावबना कमिटी की मिफम असि राजनीति की ओइबा मिफम ओइरोय UCC ना धर्म अमदी नुपानुपी खेनबा लैहंदना मिपुंग खुदिंगकी ओइबा पर्सनल लॉ सिंग सेमनबा अमदी चनाहनबा प्रस्ताव तौरी हौजिकी ओइनदी तोंगान तोंगानबा कांगलुपसिंगी पर्सनल लॉ सिंग असि मखोय मखोयगी धर्मगी मतुंग इना चनरी हौखिबा सही मापलसिदा अवांग नुंगपोक लमदमदा सिंथानिंगाय ओइबा मोंगदा लाखिबा अहोंगबसिंग उत्पा पूर्वदोय कनक्लेव केंद्र की साइंस अमसुंग टेक्नोलॉजी राज्य मंत्री डॉक्टर जितेंद्र सिंह नंगरंग गुवाहाटीदा हुदोखरे थौरमदुदा वांगांगबदा डॉक्टर जितेंद्र सिंह ना हाई हौखिबा सही मापलसिदा प्रधानमंत्री नरेंद्र मोदी ना अवांग नोंगपोक लमदमदा हुम्फुरकलोम लाखी मसी महाकी ममांगदा पालंबसिंगना लाखिबा अपुनबा मसिंगदगिसु हेलंबा याई मसिगी पोलना लमदमसिदा अंगकपा मोंगदा अवोंगबा लाखी अमसुंग अवांग नोंगपोक लमदमसि मोदी सरकारगी चौखटपगी मॉडल अमा ओहेनखी मांगना हाई सही मापल की ममांगदा अवांग नोंगपोक लमदमसि लालहौबा खना चैनबना चिंबा अरानबा कयागी तौफम ओइना अमदी लमदमसिगी नहारोल सिंग असि तौफम खंगदना लैतादबा मोंगदा लैबगी पाउ मियामना तानखी अदुबो हौजिक्ति फिबम असे अंगको फंगना होंगले प्रधानमंत्री होटनबदगी अवांग नोंगपोक लमदमगी नहारोल सिंग असि मपुंग ओइबा भारत की खोंगचत की सरुक अमा ओइरे केंद्र की केमिकल अमसुंग फर्टिलाइजर मंत्री डॉक्टर मनसुख मांडविया ना हाइरी लिसिंगनी कुनमंगा फावबगी मनुंगदा लैबाक असिदा सही अमदा नेनो यूरिया बोतल कोटी निफु मरी पुथोकनबा पांडम थमले आकाशवाणी गा कनना उनबदा मंत्री ना हाई पांडम असि यौबंगमनबा लैबाक असिदा नेनो यूरिया प्लांट मापल लिंखलगनी नेनो यूरिया की कानबसिंगी मतंगदा पल्लदुना डॉक्टर मांडविया ना हाई पांबी सिंगना नेनो यूरिया चुपसिनबगी चांग चाद मरफु ओइरी अदुगा हानगी यूरिया दुदी पांबी सिंगना चुपसिनबगी चांग असि चादा कुंथ्रा खक्तमक ओइखी मांगना हाई नेनो यूरिया सिजनबना लौमी सिंगी चादिंग हंथहनबगा लोइनना पोथोक हेना पुथोकपा ngamhallagani अमेरिका अमदी अतै लेबाक कयाना भारत ता पुथोकदबा नेनो यूरिया लैनिंगबगी अपामबसु फोंदोरकले हाइना मंत्रीना हाई नेनो यूरिया से मरांग कायना पुथोकलबा मतमदा मपाल लैबाकसिंगदा थादोकनी हाइनसु श्री मांडवियाना मखा ताखी मांगना हाई थौरांग असिना भारतपु मरोमदम लेपचबा ngamhanbada natana लैबाक असिदा यूरियादा मिपाल तांगलंबादु हंथानबा ngamlagani हौखिबा सही मापल असिदा लैबाक असिदा यूरिया पुथोकनबा प्लान तरुक लिंखतखी हाइनसु मंत्रीना फोंदोखी अरोइबदा मरोइबा पाउ अमुखना बिष्णुपुर जिला की खोजुमान ताबीदा हौखिबा हिंदा लैखिद्रबा मियोय अहुमगी मफमदा मुख्यमंत्री नोंथोंबम बिरेन सिंह यावना लुचिंगबा कयाना इकाय खुमनबा उठख्रे हौखिबा पुंग निफु निपानदा राज्य सिगी मफम खरदा थौदोक खरा थोखिबा नतना जिला अयामदा महौसागी फिबम हांजिले हाइना राज्य पुलिसना हाइरी इम्फाल वेस्ट अमसुंग इम्फाल ईस्ट की ओइना हयंग अयुक पुंग मंगादगी नुमिदांग वाइरम पुंग तरुक फावबा कर्फ्यू कोमथोकनी पर्सनल पब्लिक ग्रीवेंसेस लॉ एंड जस्टिस की पार्लियामेंट्री स्टैंडिंग कमिटी ना हयंग यूनिफॉर्म सिविल कोड की मतंग मिफम पांगथोकनी अमसुंग हौखिबा सही मापलदा अवांग नोंगपोक लमदमदा लाखिबा अवोनबसिंग उत्पा पूर्वदोय कनक्लेव केंद्र की साइंस अमसुंग टेक्नोलॉजी राज्य मंत्री डॉक्टर जितेंद्र सिंह ना गुवाहाटीदा हौदोखरे पाउ लुजरे